Ahanwakta hausu fawgi maroiba pau pizari ngarang kanto sabalda maitegi yum taruk mai thabada hakthengnana yaukhiba kuki nahasing army mamangda petrol fire ga chenba video social media da sarasale kuki singna yum mai thakiba thodok adu Indian army ga choba security ga soibane haina National People's Women Front na kanna yaning daba phongdokre Kurumjari Am-Istv pau mereng tabiri bapunamakpu taramna ukjari house fobugi maroiba pau sing miyamda pizari ngarang kanto sabalda maitegi yum taruk mai thabada hakthengnana yaukhiba kuki nahasing video social media da viral sarasalakle video sida nahasing asina makutta petrol puduna army camp mamangda chenbada security na pamda bathodok thoktana ba section thorang lokhatpa mami tade asigumba thawong kaya sina security da miyamna thajaraktabagi achoba maram ohele hairi amaromda police ki fauda ngarangi mai thabada chenaba miyoi ani fare hairi miyoi ani adugi leimakhong area protection committee ki chairman su oriba Henzang khungi chief kamnang lobum chahi humfuga manga amasung fagin hensing sahi kontrani ngarang kanto sabalda maitegi yum kaya kuki singna mai thakiba thodok adu Indian army ga choba security lafni thodok asi tarai na yengba yaro haina National People's Women Front NPWF na condemn tawrakle hiramasiga mari lenana ngasi mantri pukhi da pangthokiba pawgi mifamda NPWF ki president Nonivla sapam na hai Indian army leina makoi gi naton sumang maktada kuki singna maitei singi yum mai thakiba haibasi Indian army mathauning thijana tawdre takpani manu hanjin ba security ning thijana leitaba mafam amada yumai thabani haragadi kadaino haibabu ngarang kuki singna maitegi yumai thariba city nungthin pobopta army leina sathakibani mamang maktada unlawful oiba thabak tawriba miyoi sing adu tankhaigadra harga yumai chakpa kanana ba changlakpa maitei singda onsinduna fuba chaiba amadi tear gas kakiba do Indian army ge haksin ba thongni haiki mahagna makha taraduna 2023 May 18 da kuki singna leimakhong chingmangda maitei singi yumai thaba haurakhiba matamdasu Indian army na kanba ngamlaroi nakoi noyum thadoklaga chenkro haina haikhibasu laikhrabani asigumba thodok asi makata na thoktana ba hauze kanto sabal da leiba army gi barricade point asi meter chamalai mukhonglomda kakalaga state force singna punna thamna ba home minister da taksilagani haiki security forces laina yum kaya ama kuki macha mayam ama kumdara aga mai thagi badu kari lapses no haba social media da mi puna mangna unare moina kumdara aga yum mai thai haba su ure una kuki macha sing du budi tandraga khoi gi praja sing do onjalaga tanba aduga micham angang amasu phuraga I nai tadana akhoi ujare aduga nupi myam amasu sokpa pendaba kholaw mayam dugi pendaba marak sidai sida khoina nungaite condemn tawjari khoi sengarang nungdang spot today da mamtop yumpham da laiba relief camp da chatana mi myam thu unazarure adudai da coordinator RK Sanal ga unazarai sanal na phongdorakpada mi gi date 3 dagi kaimta tawdana kuki singa army gi camp da kuki ga moi ga phaminaraga wari si saraga noi kaisu tawroi pochai hondokanu adum laiminau hai aduga date 29 da mai thaba horakpani hai mai thaba horakpa sidai sida army singdona kumdara aga akoi noi kanba ngamaroi noi chelo haibani haibasi mayam nungai na thamai madudai du da laiba army singsi pukhapigro 100 meters mu mathakta aduga adugi mafam tudai du state forces thambiu haibasima khoida thamai sigi se khoi National People's Women Front ki taraf tagi home minister unaraga khoi sigi wapam se thamjarani hairok to thokpa hingsa gi oiba thodok wa tho kaya dagi ngak thoknaba amadi chawkhatpa hairok ama oinana ba pandam gal loinana hairok lairiba clubs kaya na punsin duna semkiba hairok apunba club ki ahum suba foundation de hairok part 2 umang laikol community hall da pangthokre drug abuse and trafficking haiba theme da mahiroi singi oiba painting competition amaga loinana pangthokiba foundation degi thauram adu hairok assembly constituency ki MLA TS Radhesham hairok apunba president W Jivan hairok part 3 GP gi chairperson N Tangba part 1 gi GP chairperson L Brojan Maitei part 2 gi GP gi chairperson M Manglem amade hairok apunba Maira Paibi gi advisor KS Gunamani Laimana thoiba mithung sing oina sarogya ki hairok apunba club ki advisor Mandir Laishram gi mafamda
amadi haukiba 2023 gi May 3 dagi horakiba kanglop ki irang asida laikhidraba athobi singi mafamda minute ani 2 minute left na awaba phongdoki painting competition da makok mathang taraba mahairoi sing hairo khungi oina makok mathang taraba mahairoi singda mana mathum sing yenthoki loina hairok apunba club ki thomi sing amasung Thobal district ta e faw gi thabak tawriba kayada chamba kudol pot sing tamduna pungning su thawatki MLATS Radeshyam na hairok apunba club na hairok khungang khak ki natana laiwa ke choba thogdok wathok kayada sarugya ki babu apenba phungdoki hairok apunba club ki leijariba thauna fasi amade kathok patam se haiba wakhallon asida hena mathau hafse iramdam asibu khunai asibu mangjil thana na bahona bada sarugya se haiki mayamgi aruba tanfamda asawbu thawdang lawna prajagi damakta thawna phana amadi kathokpa loina tawki thabaksin sigi damtaina haidinga letana thagaba thobokshari thawna amadi kathokpa si yaudana samaj amagi seva tawba jogi wan thok leiroi hairo apunba club ti thim waina bibiriba courage amadi sacrifice kathokpa amadi thawna aiba mafam singdik lakpa lomi miyam das ki masigi matangda nodal officer na lomi singdas ki masi matau karamna fangna bahona gani haibna chingbugi matangda wangang ki department gi maike degi lomi singda fauda china na ba micronutrients singsu sarugya ki lomi singda lemne yanthoki tharamadu da sarugya ki bi lomi nupi amana agriculture department na handa kumbi kendra gi wangu sabal gi lomi singda urea har piriba se yamdabana lomi ayambadadi urea har fangnada bakaya ma yaure Hauziksu lomi mayam urea har fangdabagi awaba mayoknare urea har asi athuba matamda pibiu lomi khudingmak ki mathau taba che sang khudingmak loina leire aduna agriculture department na handak lomi singidamakta lakadaba urea har sing asi tasengna low uzuriba lomi khudingmakta fanghanbada department na mateng pangjabo oina wangu nauda khong sabal gi maira paibe singju asoba thodang lojage haiki sahi ahumgi pithoktana leiriba compensation pithok piu maitai singna masama gi lawfom singda ngasi changbu yadana leiriba lawfom sing changhalu haibna chingba kholaw kaya su lawki eli ne pira pahara che hara khara pirai ko adubu ayambana lawche ayambana mara pira pa bek jang khai pirai adubu ko masu mayam da pining bado thungdaba ni na bek jang khai pi ko do bek jang khai de jinga ka khoi khun chi da thungdaba mi na ayam oina lai lawmi mayam khoi je hara gi damakta awaba gi ko laire adun hara se athuba matamda PBU maira paibi akoina wangu nauda khong ko saban akoina ne maira paibi makoina ko hara se jen daga ni jari makai di sakana athuba da hara se PBU akoi hara gi damakta awaba oire lawmi akoi se Lakliba tang taraga tarukta pangthok doriba kang jingbugi thaurongi mangoinana konungi akoiba mafam sing lunana na thamnana ba pandamda IDP sing yauna yamlaba miyamna social service camp pangthoktuna amora kai sengdokre social service aduda sarugya kiba miyoi amana haunaruba tawdana lubanan ba pamjaba miyoi sing thoraktuna ngasigi social service camp asi pangthokpani miyamna morakai sing mafam chana thambiduna lamdamasi taru tanan ba lamdamama ohelase haina phongdoki Lunan bagi concept se makhada major landmark oiba jaga sing koi Manipur ki ko si punsal laga koi na angamba level da lunan bagi concept sagat pani ultimate aim hajar gadi Manipur si khwai dege hoina cleanest oiba khwai dege na lunan ba state am sem bagi lan ami makhala koi sangan jar pani Social service aduda sarugya kiba Govindaji Brahma Sabha loishangi mioi amana tang taraga tarukta pangthokadoriba kangi thoramasi lunana pangthoknanaba social service asi pangthokadoriba kangi thoramasi achoba thoram amani thoramasi kanglo furuf naiba thoram nate mamang sahigumna lamdamasi gi kanglo furuf khudingmakna sarugya biu haiki tang taraga tarukta haugadoriba chawrba kumai road jatra sigi marida luda bananda bayade aina mayam punamangna lakpidana sida sengdoktana tawdana nana ba hona bi gauta koina
ꯒꯣꯕꯤꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯔꯣꯗ ꯖꯇ꯭ꯔꯥ ꯑꯁꯤꯗꯗꯤ ꯖꯒꯕꯣꯟꯙꯨꯒꯤ ꯃꯍꯥ ꯃꯦꯂꯥ ꯍꯥꯏꯕ ꯇꯥꯏ ꯑꯆꯧꯕ ꯃꯦꯂꯥꯅꯤ ꯃꯁꯤꯗ ꯙꯔꯃ ꯖꯥꯠ ꯀꯨꯆꯨ ꯑꯃꯠꯇ ꯈꯥꯏꯗꯕ ꯄꯣꯠꯅꯤ ꯃꯁꯤꯗ ꯑꯌꯥꯝꯕ ꯖꯥꯠ ꯄꯨꯝꯅꯃꯛ ꯃꯃꯥꯡꯗꯁꯨ ꯂꯦꯡꯕꯤꯈꯤ ꯂꯥꯛꯄꯤꯈꯤ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯂꯦꯡꯕꯤꯔꯛꯇꯅ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯗꯣꯔꯁꯣꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯒꯣꯕꯤꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌా ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Big announcement. Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani. Akopa marol gi damak makhada pijariba telephone number asidagi khangwiba yagani. Natraga aikoi gi campus office ta legbirak akopa marol khangwiba yagani. Loinana experience leraba faculties singna class tawbusu hokre. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ Arabti Uruf Farmer Association gi member oiduna Lomi Singidamak Achoba Thogdang Loramba Uruf Mayai Lekai de Leba Wahengbam Tomana Manung Matam Chadana Lekidabada Arabti Uruf Farmer Association Awab Fungdopogi Thoram Pangtokre Thoramaduda Arabti Uruf Farmer Association gi Thopuba Singh member Singh Amasung Lomi Bunungsi Zaba Miwena Saruk Yaduna Laikidrabagi Thawaina Isorgi Mafamda Ingna Chikna Lairunaba Minute Ani 2 minute leftuna Awaba Fungdopoga Loinana Laikidrabagi Imung Manungi Awabada Saruk Yaduna Angamba Selgi Matengshu Panki Loislapda Marui Pau Amuka Hanna Pizari Ngarang Kanto Savalda Maite Yum Taruk Mai Thavada Hakteng Nana Yakiba Kukina Seng Army Mamangda Petrol Fire Chenba video social media da Sarasale Amadi Kuki Singh Yum Mai Thakiba Thogdokado Indian Army ge Choba Security ge Asoibani Haina National People's Women Front na Kana Yaning da Fongdokre How's it for? We're going to do many prepare for Tansa Lojere, Miring Tabi, but from a former Kahana Kurumjere.